Lakliba tang mangata pangthokkadouriba India gi ningtam numit asi Ayuk Pung Dagi Numidangwairam Pung Phaoba Kangleipak Manipur da General Strike Laothokhre haina lona thingkhraba lalhoulup Socialist Revolutionary Party Sorepa Kangleipak na thadorakpa cherol amana khang-hallakli India ningtam numit asiga mari leina Asia lamdam gi yaulup sing na kaurakpa General Strike boycott na chingma pumna magtasu Sorepa na sawhatkani haina paladuna lalhoulup asigi Publicity and Organization Secretary MCI Fabina kudik piduna thadorakpa cherol amana hai Kanglei miyam bu minai oihanduna otpi naibibita natana iramdam asi macet thugaiduna aikoi masal gi marakta khaibung tahanana basiliba India gi ningtam numita aikoi miyam na yaufum thokte Asia lamdam dang asi ngasimak India gi mayokta miyam gi yawul ihau ningtam lan changsliba asi achumba madi tawdaba yaraba lanthing amane ningtam lan miyam gi yawul ihau asi thengna haudrabadi Asia lamdam gi yelhau mising malim asidagi mutkiba yabagi phibam adu yorakle haiba yare haina cherol asina haide cherol asina makata na hai Asia lamdam gi miyam gi apunma yawul ihau gi khongjal sontharak phakai roinana India na aiko yelhau mi muthatpa gi thabak ti leptri lamdam asalai riba ningtam yaulup nipu gi mathakta leriba si amato oina punduna soina khiba lana khiba pumnamak phongdok naraga apunma ningtam lan thingna minaba matam yaurei aikoi pumnamak wakhal taminaduna amato oina punduna ningtam lan thengnanaba matamda nongsagum pangal kangani India na kiribasu aikoi amato oina pulakpa aduni aikoi gi lamdam Asia asi ningtama fanglabadi aikoi gi lengaklon aikoi gi isana semjarani aikoi gi sanmilon aikoi na semjaduna chaukhatpa mipan tangdaba amaga khenaba leitaba manaba khunai ama lingduna ningtam na hingjaba ngamlagani aikoi punna punminaduna ningtam lan miyang yaul ihau thengna minasi Asia lamdam gi ichil inau oiriba aikoi masel gi marakta yengthinaba hana sunaba macet tanaba gi wakhal thadoknaduna aikoi pumnamaki yeknaba oiriba India gi ningtam numit aikoi miyamna yaufam thokte yawbigano haina cherol asina makhatari